Pera Commando hariba lami makhal asi India gi mafam da khakta natana atoppa lebak sing da su operation kaya sathakre amadi mai pak pasu kaya ma yaukre hairi ngasigi video simadi yamna nungai ba video ma oigani haina khalli madidi Pera SF Commando India gi naha kaya gi mangla nama oiduna lakliba lami makhal asigi matang da khar khangminasi Pera SF hariba asi karino haibadu hana khangkisi Pera Commando natraga Pera SF Indian Army gi Parachute Regiment gi Special Force Unit amani makhoi gi chapsawa thodang hairagadi counter insurgency counter terrorism direct action hostage rescue special reconnaissance amadi unconventional warfare hariba singasini Pera Commando hariba lami makhal asi India gi mafam da khakta natana atoppa lebak sing da su operation kaya sathakre amadi mai pak pasu kaya ma yaukre hairi aduga mana Pera SF asi Prithvi gi yamna sathiraba lami singi manungda challiba lami makhal mani aduga mana hariba lami makhal asi 1st July 1966 hariba matam asidagina hojik fawbada fazana ningthina mahaki mathau pangthokli ngasi fawbada chahi 69 tha 10 sure hari aduga mana Pera SF ta karamna join tawuni haibadu mayamna soidana khangninglomgani aduna video makha tana yengbiyu kanagumba miwe mana Pera SF asi changninglawa haibadi join tawningba taragadi ahanbada mahak Indian Army da hana join tawbatai rank gi oinadi thoidokna darkar oide officer bu oirasu jawan bu oirasu ama hekta da yai haibadi Pera SF ta direct oina join tawba yade haibani Indian Army da hana join tawba matungda voluntarily oina Pera SF ta join tawgadabani aduga mana mahaki service period adu chahi 5 dagi tabasu oigadabani medical category safe su A1 oigadabani aduga excellent grade su BP ET oigadabani machine officer rank ni aduga mana Pera Commando ama oina khanba haibasi thawna leba khangba kanba mari leba changi araiba thabak nate aduga regiment amage commanding officer amana special force ki damak thawna leba medical amadi physical yamna lingba lami sing adu damak khalli masigi mamangda written test ta 50% amadi physical test ta 100% mark fangbasu oigadabani hariba singa singamba tarbadi makha taba training gi damak hariba miyo edubu thagani aduga yamna luriba amana training manungda karigumba hiram amadagi natraga amadagi ngamdaba taragadi hariba mahak adu hanagi mahaki regiment da halankhini hairi Pera SF ki training asi yamna luba amadi wabana maram oraga 100% ngi manungda 10% muktamak selection tawi su hairi Pera Special Force asi battalion tara manga thokna khaidok isu hairi manga amana airborne unit oina aduga tara amana Special Force unit oina khaidok I hairi Pera SF na saruk yakiba lanfam sing hairagadi ama nikak pallabada Indo-Pakistani War 1965 amasung 1971 Indian Army United National Peacekeeping Mission Operation Blue Star Operation Cactus Kargil War Operation Golden Bar 2015 Counter-Insurgency Operation in Myanmar amadi 2016 Line of Control Strike asin chingbani aduga mana Pera SF ki hauji commander oribasina Lieutenant General Puspendra Singh hariba miyo esina oi hari aduga mayamna khangbigadabadi Indian Army da thoidokna haithoi singthoiraba lami haibadi Special Force Battalion mapal lai adubu makoi mayam asidagi Pera Special Force asina atomi machadongna tongan taribasi karigino khangbirabra maramdi makoi gi training khutaw asinani mamangda aina so haijakre
ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯁꯨꯔꯨ ꯅꯩꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯂꯥꯟꯃꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯃꯈꯜ ꯑꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯛꯇ ꯅꯠꯇꯅ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯑꯁꯤꯅ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯑꯟꯗꯔꯀꯣꯚꯔ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯅ ꯆꯠꯄꯁꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯂꯣꯟ ꯀꯌꯥꯁꯨ ꯌꯥꯎꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 36 ꯑꯋꯥꯔ ꯁ꯭ꯇ꯭ꯔꯦꯁ ꯐꯦꯁ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯁꯤꯗ ꯃꯈꯣꯏꯗ ꯇꯧꯔꯤꯕꯁꯤ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯊꯛꯇꯕꯤꯗ ꯑꯃꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯗꯦ, ꯍꯛꯆꯥꯡ ꯄꯨꯝꯕ ꯈꯥꯕꯩꯅ ꯎꯌꯥꯟꯗ ꯑꯣꯠꯄꯒꯨꯝ ꯑꯣꯠꯇꯣꯔꯤꯕꯅꯤ ꯑꯃꯗꯤ ꯂꯤꯛꯂꯤ ꯐꯥꯎꯕ ꯄꯤꯖꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯪꯒꯗꯧꯔꯤꯕ ꯕꯦꯁꯤꯛ ꯄꯦ ꯑꯁꯤ 74,000ꯗꯒꯤꯅ 164,000 ꯐꯥꯎꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯅ ꯁꯣꯜꯖꯔ ꯈꯛꯇꯒꯤꯅꯤ꯫ ꯑꯗꯣꯝ ꯁꯣꯏꯗꯅ ꯈꯪꯕ ꯄꯥꯝꯕꯤꯔꯝꯒꯅꯤ ꯄꯦꯔꯥ SF ꯑꯁꯤ ꯀꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕꯒꯦ? ꯑꯄꯤꯛꯄꯗꯒꯤꯅ ꯑꯆꯧꯕ ꯐꯥꯎꯕ ꯈꯔ ꯍꯥꯏꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯁ꯭ꯃꯣꯜ ꯑꯥꯔꯝꯗꯅ Beretta 92FS, Beretta P4 Storm, Pistol 9mm 1A, Glock, IWI Mesada, IWI Jericho 941, Submachine Gundana BT MP9, ASMI Heckler Koch MP5, Micro UZ, aduga Assault Rifle dana M4A1 Submod Block 1, IWI TAR 21 Devor, AK47, AK103, etc. Haribasing asini. Sniper da hairagana IMI Gali Sniper, Seco TRG, Beretta M107A1, SVD Dragunov, Beretta Victoris, Scorpion TGT, etc. Haribasing asini. Machine gun dana IWI Negev NGT, PKM MK48 haribasing asini. Rocket launcher dana C90CR RB, B300 Siphon, Spike ATGM haribasing asini. Aduga mana transportation gi hairagadi C130J Super Hercules, Boeing C-17 Globemaster, etc. haribasing asini. Masigidi matang asida loisilage video asibu nungai pi taragadi like, subscribe, share, comment tawbiramo. Aina haibada soikiba madi walhoba yaruga subaya ngakpiyu.